Popular government ama semada lamdam sigi miyam amadi MLA singna wakhalon manana satminaba mathau tai haina MLA KS Ibomsan haikre. Manipur da tangdu leitawa khara lakpa matamda madu thugaiba pamba kanagumba khara leirabra haina MLA Y Khemsana fongdokre. MP Dr. Angomsa Bimol Akoizamna ngarangi bom pakai fam da satuna yengshinbada security force na maphamadu yauna changhandabada pendaba fongdokre. Amasung Saiton nganu konda bom pakai duna miyoi ani sokiba thodok yaningdaba fongdoktuna mafam kayada wakat khongjang changshinkre. Kurumjari Pm-Istv News mireng tabiriba singbu numidangi Manipuri pawda taramna oksari hauju paw sandokna pizari Manipur Press Club ki yangkai mathoi suba foundation day gi thoram ngasi Manipur Press Club ta pangthokre thoram atuda MLA Yumnam Khemsan MLA Sapam Kunjakishore Kongban Tapam Ibomsa DIPR gi director NG Uttam Editors Guild Manipur gi president Khogendra Khomdram Amju gi president Asem Bhakta namaru oiba miyosingona saruk yakhi Journalist Memorial Pillar da laikatuna ikai khumna basu utki thoramduda amjuna puthokpa lisingani kuntaruki calendar madi diary phongki amjugi hana president uramba sagol sem hemantana iba 11 January 1982 mingthonba achumba thodok singda yumpham oiba lairik masu phongki lairik adu amjugi advisor RK Nimaina masakta ki thoramduda press club ki secretary uramba kayadasu khudol pot piduna ikai khumna ba utki Thoramga mari lainana MLA Kongban Tapam Ibomsana lamdam sida haukiba irang na maram oraga ngasisu tangdu leitadaba phibam amada leiri President rule thamlakpa chahi ama mapung pharakadore lamdam sigi miyamna pamba popular lengak ama semba pamlibasi India government ki maikaidagi su yaningba lei adubu asigumba popular government ama semba sida lamdam sigi leiriba miyam MLA singna wakhalon manana satminaba mathau tai haiki Kanagumba political party bu oirabasu hojik leiriba lengak asi dissolve toba pambagi wahaisu fongdoknari popular lengak ama sembada lamdam sigi miyamgi khutta lei haibasi khangsi political purup amadi liningi khenaba punamak thadoklaga miyamgi oiba warep ama lauraga apunba kholaw lawminarabadi soidana lengak sembada chauna mating oigani haiki Manipur gi leiba praja jingda thamoi sengna haijaningbaji kaino haikanda political gi khenaba dharma gi khenaba lanai gi nungsinadaba sauningba laman khumningba unam se thadu akanda political gi party de yauribo praja singsu akhoi ne yauribo political party gi interest se moi gi leader du na haira agadi hata tauni habisi leader du mo haira di tauni habisi to akanda praja singi oibo warep am lauraga peace la hunaba peace lakna gi thabak se tawbiba aigi leader na hairasu hairebo waduna peace for kodo khudong charoi khallagadi indaba praja gi oiba warep ama ana sakti punmak se praja gi khutta leibini madugumba phireb ama lawbogi tangai phade habise tangai phadaba leire habise ai thamjaninge MLA Yumnam Khemsana media na lawriba thodang si tangdu leitaba purakpanatana topa lambi leite Manipur gi seso singna tongan mafam kaya da satuna tangdu leitaba purakna ba lawriba thodang bu thagat ba fongdokhi Manipur da tangdu leitaba khara lakpa matamda madu thugaiba pamba kanagum khara leirabra haiba wafam sing fongdokhi Handak Saiton da tokiba ngrang nan tokiba bomb blast ta asokpan nangiba inaw singdu thuna phabu oisunu kitang peaceful atmosphere amala kanda bomb pokhaiba nongoi kapsan baga hek tawrisi masi karamba agency ga yawrab janu sini khoi gi sida shanti porokna ba sanaba kana yawrge si koi punna khangmin bagi matamdu ai oire ai basi mai thamjage afaba tawduna phai haisi fataba tawduna phati haisi rumors na karigumba ama hekta hainaraga madu matang tawraga koi gi yamna season ba wana lawa decision ji aran ba decision oigani aduna maram oirekanda Manipur shanti lakna ba honabada akoi kudimoki daita lei Bishnupur district ki Phogakchau Ikhai police station konba Saiton nganu konda ngarang kuki militant singna bom mari pokhai handuna
nganu kon gi khunja ani asogapan nangan ki thodok Manipur gi MP Dr. Angomcha Bimola koizamna ngasi yengshinkhre MP na Saiton hayai kon hek yobaga mafam duda ngarang gi thodok yaning da ba phongdok tuna wakat mi phamlamba ima singa unaduna wari sanaki amadi ngarang bom pokhai khiba mafam aduda khongna sangshin ki adubu Rapid Action Force ki makok thongba official sing yauna security personnel singna hayai kon amasung nganu kon gi tainabada saba thong yorakpada MP Bimolbu mafam aduda changba thingki MP na mafam aduda mathau toriba Rapid Action Force ki officers singda hai kibada mahag India ki constitution paiduna wasaktuna parliament phamduna leibak asigi law sembada yauriba mioy amani mahak sangba yade hariba mafam asida India ki flag yungduna buffer zone haina thamlibasi India kuki amasung Manipur maitei haina border khairibra loinana India ki MP oriba mana mafam aduda changba yadribasi Manipur asi India ki manung chandrabra haina hangki magna makha takibada Rapid Action Force amasung mathau toriba security personnel singdadi sauning de makoida masi tawgadabani haina yathang piriba Home Minister Amit Shah amadi Prime Minister Narendra Modi na masigi thaudang pugadabani haiki दे रास्ते में ये इस कास्ट का है, इस धर्म का है, ये रास्ते में नहीं चल सकते. इस देश में कभी हुआ है कभी? Better we finish this drama. Better it is for everybody else. And this is wholly responsible is Mr. Amit Shah and Modi. It is right under both of you that Manipur has reached to this state. And you are forcing our security forces to work against the constitution itself by putting up this so-called buffer boundary and putting a flag like this, as if this is Kuki and India border and this is Manipur and Manipur state. We will see who wins in the end of the day. Those who try to divide the state and do such kind of illegal activities win the race, win the battle, or we win the battle who trust in the constitution, who trust in lawfulness, who love their mother state. We will win despite all your tricks and all your politics. Wait and watch. History will tell us. MP ki khongsa duda singjame SC PCC member oinam Roman kumbi SC ki ex INC candidate Dr. Khangembam Romesh kurai SC ki PCC member oken sar gyaki ngarang Bishnupur district ki kumbi SC ki Saiton nganu kongi irang asina maram oraga lanjalakribadagi maitei gi mi leinadraba yum amada ayuk anganbada bom pokhai handuna misam nupi ama yauna mioi ani asokapan thokhan khiba thodok yaningdaba phongdok poga loinana thodok thokpham mafam duda duty toriba Central Force singna utkhiba thawong adubu yaningdaba phongdok laduna khongjang sangshin khre nganu kon da thamliba CRPF sing State Force na mahut silu Saiton amasung nganu kon free movement oihalu bom plan toramliba sing faduna chairak piu haiduna ngasi Saiton hayai kon public ground da lamdamdugi nupi singna wakat khongjang sangshin khi People Action Committee Against Nganu Kon Bomb Blast Saiton GP Kumbi AC Nasindu Nasatakhiba Wakat Khongjang Aduda Sarugya Kibasingna Mathauda Section Daba CRPF Singi Mathakta Action Logadabani Nganu Kon gi Bomb Blast ki case NIA da Kudakta Sinagadabani Aikoi Tangdu Leitaba Pami Lenga ki mute singa yana kibu wafam thabak do ontu Saiton Nganu Kon gi Bomb Blast Yaning de Haina Thaba Placard Sing Sizinaki Wakat Khongjang duda sarugya kibi Saiton apun ba maira pabi secretary Salam Sanahan bi ko bi amana phongdorokpada ngarangi thodok se hek thokpaga bom ni tasengna khangbaga loinana Central Force na leiriba camp tagi meter sani fauba lapna daba mafam da pokhairiba bom adubu mafam aduda duty toriba Central Force na maitei singda oina onsilaklaga makol adu karom dano haina hanglakpa amadi makol adu bombulani haina haijin bana chingba thong singasina ngarangi thodok asi tasengna singna daba ngamde ngarangi asina han banate popular government ama semgani haibagi wafam hek lakpaga kuki singna maitei gi maikei da bom amadi nomai gi attack chatha halakpa kaya asina Manipur da PR makhata na sangthana na basilabra haibagi singna da basungamde nganu kon hariba khulsi Saiton GP gi manung chana leiba khul amani khul asida maitei amasung Bengali punna khundami nabani irang asi lakpadagi khul asida khundaramba maitei sing masa masa gi yum thadoktuna relief camp sing de leiri adubu sumnatagi meter kharakhak lapnaba mafam sida Central Force sing nasu ngaklaga leiriba sida maitei sing resettle tohanbagi mahutta maitei sing changbada thingba kuki sing buna maning tona sathok chasin tohalaga maitei na leiramba yum singda bomb plan toduna attack chatahanba thong kaya sina pende nganu konda leiriba Central Force sing mahutta State Force oina mahut singadabani attack asida stenaba sing faduna chairak pigadabani
ngarang lainga ki mahut sinba official amasung khunja singa yana ki wafam sing thabakta onthok triba phawba lepa leitana kongjang sangshin khigani haiki ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯤꯕꯗꯤ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯆꯪꯃꯤꯟꯅꯔꯨꯔ ꯌꯨꯝꯗꯣ ꯌꯦꯡꯃꯤꯟꯅꯔꯦ ꯊꯣꯛꯂꯛꯑꯕ ꯃꯇꯨꯡꯗ ꯆꯪꯈꯤꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯕꯣꯝ ꯄꯣꯈꯥꯏꯔꯤꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏꯅ ꯅꯦꯠꯂꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯉꯤꯕꯅꯤ ꯍꯥꯏꯕ ꯆꯪꯈꯤꯕ ꯃꯇꯝꯗ ꯀꯩꯁꯨ ꯇꯧꯗ꯭ꯔꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯄꯣꯈꯥꯏꯔꯤꯁꯤ ꯁꯤ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯈꯨꯠ ꯌꯥꯎꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯦ ꯍꯥꯏꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯅꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯤꯉꯩꯒꯤ ꯃꯔꯛꯁꯤꯗ ꯃꯣꯏꯅ ꯄꯤꯌꯥꯔꯁꯦ ꯁꯥꯡꯊꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯂꯝꯗꯝꯁꯤꯗ ꯂꯩꯕ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯂꯩꯉꯥꯛꯇ ꯍꯪꯉꯤ ꯆꯪꯕ ꯌꯥꯗꯕꯁꯤ ꯌꯥꯍꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯌꯥꯕ ꯄꯤꯕꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯪ ꯁꯨꯛꯍꯟꯍꯜꯂꯣꯏ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ CSO club organization ꯄꯨꯝꯅꯃꯛꯅꯁꯨ ꯂꯩꯕꯥꯛꯀꯤ ꯑꯋꯥꯕꯁꯤ ꯎꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯪ ꯑꯁꯤꯕꯨꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ tungda saruk yakibasingna ikhoi tangdu leitaba pami saiton nganu kongi bomb blast yaningde bomb blast senaba kuki narco terrorist sing khudakta fagadabani lainga ka yanakibasing khudakta thabakta onthokadabani saiton nganu kon bomb blast ki case NIA da khudakta sinagadabani haiba kholau kaya su lauki ngarang ayuk angan bada Bisnupur district ki saiton da bomb mathang pokhayan ki babu yaning da bofong tu ngasi Kaksing Bazar Business Welfare Association Kaksing na sinduna Kaksing Kaithel da leibai budo nauhallai lampakta wakat mifam sathakre mifam duda KBBWA gi president Yangkhom Rajendrana ngarang ayuk angan bada saiton da bomb mathang pokhayan ki ba misam sokhan ki ba yamna pangdabagi thong ni haiki Manipur da ingtappa tangdu leitaba tapna hanjilakliba si thugainaba silakhiba singi mathakta logi oiba matik chaba thabak laingakna athubada lokhatkadabani amasung matungda amuk tauba yade haiba khanghalu haiki wakat mifam duda misam miyam da tamnana ki ekhang thokhanganu saiton da bom pokhayan bagi thong yaningde amadi laingakna athubada mitiang changadabani haina iba play card sing sizinaki security lapses manba amadi laingaki thong yaningde long live Manipur amasung Manipur imana yai fari haiba kholau kaya su lauki Manipur ki hanjilakli ba peace harmony ki coexistence ki environment asida thukairi ba kangbu duku government na authority na yam athuba matam da phabiraga culprit sing adu aduki matik stringent oi ba punishment bibiyo India laingak amadi Manipur gi PR laingak na Manipur da yengliba mitieng amadi makhoina sanari bukum hai ase athubada leptuna Manipur da tangdu leitaba fanghalu madungamdrabadi Manipur gi Central Force sing amasung Manipur gi Governor thadoktuna satkigadabani haina Nambol apunba maira paibi loop ki Secretary L Premilana haikre wafam asingasi Nambol Kaithel da potpham phambi amasung dukan phamba sing sintha leptuna Nambol wakat sanglen da pangthokpa wakat khongjang da miyam gi khongchat ka mari lenana fongdokhibani Nambol Kaithel dagi Nambol Police Station faurba matungda foijing fawba satkiba khongchat aduda Nambol apunba maira paibi loop ki Secretary L Premilana makata na hai ngarang Bisnupur district ki Kombi AC gi manungda leiba saiton nganu kongi laibak thiba thokdok adu kanana thokhanbano haibasi asoba wahang amani Central Force lising humpu henbana Manipur da sahi ani hen lairikliba si Manipur gi apunbagi saktam ngakna na balakpani Manipur amadi maitai sing ngakpa ngamloidaba oirabadi governor amasung security personnel sing Manipur thadoklaga satkro kanana karigidamakta bom pokhai henbano haibadu athubada thidoktuna miyamda asengba khangangadabani madu natrabadi akanba khongjang kaya makhatana sangsilakloi hainingai leite haiki Lebang apa nggak wujud kepada sepigo, handigo, ya lebar lagi tapi kita paham nate, rolenya polisi se, jago mereka sana bang nate ne, aku wamal le hemal lagi nane, mai salah kata bama tam se, nggak pala tahu di batu mana ne, sangchan dan aku itu pergi Punjab atau maju jorok le, hanya kita bang tahu ninge hai lagi, atau bama tam da, nakal lagi jenga kan da wataisin, orang na bahona biar. Wangu Halu Parking Women's Welfare Association Wangu Parking ki maira paibi singna susinduna Wangu Parking Kaithel da wakat mifam sathakre mifam aduda saruk yakibi loitongom sumati kobi maira paibi lusingbi amana fongdorokpada PR government asi tampakta khakta sanaba PR oigadoribra singdana kuki singna fongna bom nomai kaplabasu karisu haibungamdaba PR lengakna yengliba mityeng asi karino hangki Governor na miyambu yengshilibani harga maitai singi oinadi ngak senba ngamdre kuki singna toning ba tawrabadi PR lengak leibagi kari mathau taribagi hangki
ngasi ekoi gi manipur asida tawriba thawda wasi ekoi piar leire hairaga su maitai ekoi khakta damak piar thamba chingi lamda chingda koki singna tawnang bada tawba oining bada oiba madudadi piar ga mena sina kayumba mata yengchen bi da basi gumba thawang thawda wasi bu yaning da ba phongdo koina ngasi gi ekoi gi wakat mi pharmacy sinjalang jabani Central Forcing Laina Kukina Bomb Kaptharakpa Yaningde, Maiteda Kukina Bomb Nomai Kapning Bamatamda Kaptharakpa Pendre, Saiton Nganu Konda State Force Oina Thamgadabani, Natraga, Peace Talk Toriba, UNLF Oina Thambiu, Saiton Nganu Kondagi Central Force Loktu Haina, Ngasi Kumbi Kaitelda, Ipom Githomi Singh, Kumbigi Ima Maira Paibu Singh, Kumbiga Koiba Mafam Singh the Labor IDP Singh Sargya Duna, Wakat Mifam Sataki. Mifam Duda Sarugya Kibi IDP Mana Saiton Nganu Konda Security Matik Chana Labor Mafamda Bom Pokai Handuna Misamani Shokan Kiba si Asuki Matik Yaning the Bafongdo Ki. PR Lengak Asina Ngak Sen Bangam Loida Boeragadi Ekoibu Ngakpi Sen Bigitaba India Lengaka Peace Talk Toriba Pambaina Lusingba UNLF Oina Thambiu Haiki. Central Forcing Praja Akoi Bunga Inga I Haraga Ngasi Bhavada Tawbiri Buniyom Zikarino Kuki Zingna Bomb Kapning Matam the Kablakpa Nomai Kapning Matam the Kapakpa IDP Ma Oina Yaninde Central Force Thambagi Mahuta Akoigi Manipuri State Force Mayam Lady Si Oina Thambibuna Karikaiba Haibado I Hajaninge Ngasi Bhavala Ibaze Yum the Hajin Baginium Zulaitre Pen the Wakat Thambadi Yame Pung Kudingi Minute Kudingi Tagdo Kudingi Pen the Wakat Nehana Dumtoe Akoiji Karigumbi Matakana Pangre Ngasi Sum Relikem the Punchi Tunelian Batarabra Haibaji Sarkar I Hajaning Maitei Singh Buhat Nava Saiton the Bomb Pokai and Kiba Kan Bamong the Yaning Day, Lissangani Kulumdagi Me, Humdagi Cookie Sing Namitegi Matakta, Hatpa, Yum Mai Thaba Torpadagi, Tampak the Sanja Pamlo Duna Lady Maitei IDP Singbu, Ngarang Nahanta, Mayum the Sang Naba Piar Lengakna, Ayaba Piduna Sang with the Ngairiba Sida, Cookie Singa Nomai, Bomb Kapsin Duna, Sogapan and Bagitawong, Manipur, Imana, Hadorapa Cherolamana, Yaning the Bufong directly. Cherol Sinamakata Raduna Tubada terrorists in Matak action Lokat Kadabani, Atubada Manipurda NRC Toduna Mitop Kandu, Kukizogi CSO Lusing Basing, FIR Palaga, Logi Becherak Pigadabani, Haina, Cherol Sinamakatari. Lamlaki Usek Fanana Balang, Takpasing Matakta Forest Department na drive Sataduna Lakpagi Saruka Moina, Tobal Forest Division gi DFO Dr. Laisang Tem Zesligi, Mitiang Makada, Kaksing Forest Range Amadi Palel Bit Office ki apun batim mamana Lokshi Pat ki akoi bada akanaba drive Satakibaga Loinana Usek Fanana Bathakamba Lang Tarukrom Pagat Kre Kaksing Forest Range ki Range Officer Huidrom Sundar Gilamsing Makada Satakiba drive aduda Range Asigi Makada Leba Palel Bit Office ki Stop Singh Sarugya ki Palel Bit Officer na Mairakpam Birzit na High Forest Department na Tungan Bapat Singh amasung local Singda drive Sataduna Lang Thaktanaba Usek Fadanaba Madi Hatanaba Paujal Kaya Piduna Ngasi Fawada Lakli Lang Thaktuna Usek Sing Fare Haibagi Kaknaba Pawama Pungbadagi Range Asigi Stop Singh Punsinduna Akanaba drive Asi Satakibani Sandal District ki Manung Chana Leiba Tokpaching Village ta Kundalaita Duna Leripachai Humputra Manga Surakpaga Loinana Ngasi Platinum Jubilee Pangtokre Anal Naga Tangpigi President Sapa Pasel Monring Amasung Analon Chips Association Alkagi President Sapa Nula Woringna Maruiba Muisingwen Pangtokpa Thoramduda Alkagi President Sapa Nula Woringna Platinum Jubilee Giningsing Yumbi Maikum Hangdoki Anal Naga Tangpi Antagi President Sapa Pasel Monringna souvenir release Toki Torambadugi Sharuka Moina Kunsida Kunda Minarakpa Topa Kulsingda Hongduna Laikraba Tongan Mioi Sing Amadi Kulsidagi Mayum Pan Krabi Ningol Singda Asamba Kudol Pot Sing Shu Piki Tokpasing Village ki Chip Chapa Nula Bangamna Kunasi Lising Machamapal Nifuma Pandagi Ahal Singna Kundaba Horakibani Chanabigi Manung Channa Haijaraba Matungda Kundara Kibani Haiki January 3 Lisingani Kuntaruk Loan Thinkraba National Revolutionary Front Manipur Sim ki Batara Mari Suba Mapok Numit Asana Lakpada NRFM Party ki Chairman Malia Kwantho Jamna Miyamda Yai Proposal Media ki Kuthangda Pirakli Numit Sana Lakpada Iramda Manipur gi Kham Thengna Waraba Relief Camp ta Kaishum Sangda Leibadagi Saruk Chama Hena Wari Basingdagi Horaga
ꯅꯨꯡꯉꯥꯏꯕꯗꯒꯤ ꯅꯨꯡꯉꯥꯏꯔꯤꯕ VIP VVIP ꯐꯥꯎꯕꯒꯤ ꯊꯥꯛꯇ ꯍꯤꯡꯂꯤꯕ ꯑꯃꯁꯨꯡ ꯃꯥꯒꯤ ꯀꯥꯡꯂꯨꯞꯀꯤ ꯅꯥꯄꯜꯅ ꯃꯁꯥꯒꯤ ꯃꯁꯥꯔꯨꯝ ꯎꯕ ꯐꯪꯗꯅ ꯑꯩꯗꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯅ ꯍꯤꯡꯅꯔꯤꯕ ꯄꯤꯛꯂꯕ ꯆꯤꯡꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯕꯨꯔꯣꯏ ꯇꯝꯕꯨꯔꯣꯏ ꯑꯩꯈꯣꯏꯒꯤ ꯈꯣꯡꯗ ꯊꯨꯔꯤꯕ ꯂꯣꯏꯂꯝꯒꯤ ꯃꯤꯅꯥꯏ ꯌꯣꯠꯍꯤꯡ ꯑꯁꯤꯒꯤ ꯆꯩꯅꯥ ꯆꯩꯊꯦꯡꯗꯤ ꯑꯩ ꯅꯪ ꯑꯗꯨ ꯑꯗꯥ ꯈꯥꯏꯗꯅ ꯄꯨꯟꯅ ꯐꯪꯂꯤ ꯃꯁꯤꯅ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯕꯒꯤ ꯂꯦꯡꯗ꯭ꯔꯕ ꯍꯨꯛꯇꯣꯛꯄ ꯌꯥꯗ꯭ꯔꯕ ꯈꯨꯗꯝꯅꯤ ꯍꯥꯏꯔꯤ ꯏꯟꯗꯤꯌꯥꯒꯤ ꯃꯤꯠꯌꯦꯡꯁꯨ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯃꯁꯠ ꯑꯃꯠꯇꯅꯤ ꯍꯥꯏꯕꯁꯤꯗ ꯁꯨꯈꯣꯡ ꯍꯣꯡꯂꯣꯏ ꯑꯃꯠꯇ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯀꯅꯥꯕꯨꯁꯨ ꯈꯥꯏꯗꯣꯛꯇ ꯆꯤꯡꯇꯝ ꯈ꯭ꯋꯥꯏ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯄꯨ ꯀꯣꯛꯅꯣꯟꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝ ꯂꯥꯟꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯄꯤꯖꯔꯤ ꯂꯣꯏꯅꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝꯕ ꯍꯟꯖꯤꯟꯅꯅꯕ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯂꯥꯜ ꯇꯧꯔꯤꯕ ꯂꯥꯜꯍꯧ ꯂꯨꯞ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗꯁꯨ NRFMꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅ ꯂꯥꯛꯄꯗ ꯅꯤꯡꯇꯝ ꯂꯥꯜꯒꯤ ꯁꯦꯂꯨꯠ ꯄꯤꯔꯤ ꯍꯥꯏꯔꯤ ꯄꯥꯎꯒꯤ ꯃꯔꯛꯁꯤꯗ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ Sangai tutorial kwa kathel gi class 9 amasung 10 foundation course ki class lakliba January 5 taki haujaragani matam sangna taki experience leiraba ningthina khang hairaba oja kayana takpi tambiriba coaching center ni akupa marol gi tamak Sangai tutorial natraga Sangai hostel kwa kathel ningthem kol da lapiduna tanabiu matam gi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudak ta phanba ngamlaba kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba kapidon cup syrup thakpiu kapidon cup syrup dada Ibe makigano azab thammo sigi yumse next Pm-Istv na checksin na laksilaga thamgrabani ne dada rang se juhar habaga amta kidrabo asumna mayamna machalbu ngapshan dugum masigi yumasibu asoyangan kokadabagi next Pm-Istv na ngapseli next Pm-Istv juhar habati ngakokna na basembani German technology sinamana concrete ka tokna tinaba matamda kapamul amuk hena hengaladli next Pm-Istv strength is in the quick honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu comment senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule ब्रेक तुंगदा मोहन तराम नोक्सरी मखा तरक पाव पिजरी लायंस इंटरनेशनल की हंगर सर्विस वीक प्रोग्राम की मनुंग चन्ना लायंस क्लब ऑफ निंगथौ खोंगना सिंधुना निंगथौ खोंग मंगोल गानबी कॉलेज द लेब इनमेट सिंग पुन्ना अथुम हाउ चामिनबगी थोरम ngasi पांगथोखरे थोरम दुदा इनमेट चामग सुमना मंगारोम सरुक याखी All Manipur Road Transport Driver and Motor Workers Union की लमजिंग मखादा Joint Coordinating Committee 37 Drivers Day Observation 2026 na silaga sahi sigi Drivers Day gi numit tha sigi tang taramari da pangthok lagani drivers sing miyam gi thogol tawjari bani makoi da miot minei sathab lepiu haina committee sigi convener maimom anil maitei na phongdurakli MG Avenue de leiba All Manipur Road Transport Driver and Motor Workers Union gi office ta Joint Coordinating Committee 37 Drivers Day Observation 2026 ki mihut sing loina na pangthokpa paugi mifam da Committee asigi convener maimom anil maitai na makha taraduna lisingama chamapal marfudra da Nagaland gi fisima da driver amaga handyman amaga minung si leitana hatpi khiba adudagi driver singi mathakta miot minai chathaba lepiu haina laurakhiba loinana National Highway da miyam gi nongmada sangdaba yadraba polam sing puthok pusin gi chaliba singda ransom gi mingda pharaga hatpi khiba lambi gi khudong thiba thodokta leikidaba driver singi mafamda ikai khumnab utpagi thoram chahi khuding gi January 13 da Drivers Day haina pangthoklaga lakhibagi makha sathabu oina chahi asigi oina su All Manipur Road Transport Driver and Motor Workers Union gi lamjing makha da Joint Coordinating Committee 37 Drivers Day Observation 2026 na silaga Kuman lampak ta leiba ISBT da pangthokani thoram asida leikidraba driver sahum ga sumna 18 gi mafamda ikai khumnab utkani leikidraba driver singi imung manung singna pau phangba phangdaba thidana saruk yamina si hairi pangthokadaba thoram asi harau nungai ba phongdokpagi nate numit asida pangthokpa thoramda harau ba phongdokpagumna isai nomai tobiganu sendan lambi oina gari thoriba driver singna steering paibiganu National Highway singda su driver sing steering pairoi mahiroi lub maira paibi amasung miyamna numit asida pangthokpa thoramda saruk yamina si haiki
हाइब नुमी सिददी खगी हराव कुमैना सिंगबा मरुइना अदुंबा लांगबा खोटबा तौबसिदी मसी तौबिदनबा खगी ऑल मणिपुर रोड ट्रांसपोर्ट ड्राइवर्स एंड मोटर वर्कर यूनियन की माइकैदगी मियाम मफमदा अमदी ड्राइवर्स डे तौबा मयाम दसु अखोइना मसीमा अपील तौजरी मसी मरुइना तौबिदनबा लोनना हाइब नुमी सिदा खगी लंबी सिदा सेंदा लंबीदा गाड़ीसु थौबिदनबा अमसुंग अखोगी लेरिबा अखोगी हाईवे सिंगसिसु गाड़ी सी चसरोय अदुना मयामनसु मसी पुनमक्सिदा अवाब क्या खांगमिनरगसु हाइब नुमी सिमसी असिमदी अखोगी ड्राइवर सिंगी लेगिदबदमता अवाब फोंदोपनि खलगा मयाम पुनमक्ना मसीमदी ngapiगनि हने मयाम फमनो थमजरी चिरु फुरुप की नाट अमसुंग सनबीबु मांगहंदना ngak senduna thamba अमसुंग लेरिबा नाट की फिजत सक्सा सनबी सिंगबु ngak senduna thambगा लोइनना मधुबु पुन्ना खांगमिनबगी थोरम मंगसी कांगपोपी डिस्ट्रिक्ट की मनुंगदा लेबा बुंगते चिरु विलेज कम्युनिटी हॉल द पांगथोखरे Our Heritage, Our Identity haiba thimda Chiru Women Organization North East Indiana sinduna pangthokpa thoramduda Dr. Solomi Zatak CMO NFSG Aruna Asaf Ali Government Hospital NCT Delhi MS Naichung President Chiru Union NEI Dr. T.S. Sailaja Popa Medical Officer CMO Pul Bishnupurmudi Sangrai Von Popa Proprietor Popa Cakes and Bites na thoiba mithung singwena sarkya ki तोंगान तोंगान मफम सिंगदगी लाकबा चिरु फुरुप की नाट की फिजोल सेतुना नाट की लैरिबा फिजत सक्सा सिंगसु उठखी 2026 अनौबा चाही लाकपसिदा अखोई मणिपुर दा लेरिबा तांगदु लेतादना लेरिबा मिपुम खुदिंगमक्ता ईश्वरना बोर पीबिसनु इंथा तपथबा अदुगा हाना नुसिना चानना लेरमदु मुक इनौ नौना सेमगटपा अदुगुम्बा सोसाइटी अदुगुम्बा मणिपुर ओइसे हाइबसे थापनानिंगे बिहार की देरियोन सोन रोटस्टा ममांग थागी तांग कुनमंगादगी कुंथ्रा फाउबा अभिनव कला संगम बिहार नसिंदुना पांगथोखिबा कुंथ्रा मरीसुबा ऑल इंडिया मल्टीलिंगुअल शॉर्ट प्ले ड्रामा कॉम्पिटिशन अमदी कल्चरल कॉम्पिटिशन लिसिंग अनि कुनमंगादा मालोम तुलिहल अवांग लैकाई नुपी साउखत थौरांग लुप की प्ले लोइबी नापोमना मना लोरपंगमख्रे नीलदसा कुमन इवा लाइश्रम खोमदोनबीना डायरेक्शन पीबा फोक कैटेगरी दा युमफम ओइबा प्ले असना Presidential Award फंगलखी मागना मखा ताना प्लेयर्सना बेस्ट स्क्रिप्ट बेस्ट नेगेटिव रोल अमदी बेस्ट सेकेंड सपोर्टिंग अवार्ड सु लौबंगमखी हाइडी सिविक एक्शन प्रोग्राम की मखा द सेंट्रल रिजर्व पुलिस फोर्स की A157 बटालियन सिंधुना इरेंगबम विलेज PS नंबोल बिष्णुपुर डिस्ट्रिक्ट ngasi पांगथोखरे थोरमदुदा MLA नलिनी 157 बटालियन CRPF की कमांडेंट अरुण कुमार, डेप्यूटी कमांडेंट मोनिश कुमार, असिस्टेंट कमांडेंट समुद्र सिंह महारानिया सरुकिया की सिविंग मचंतरा तरुक्सु थोरमदुगा मरी लेना येंथोखिबगा लोइनना 15-day सिविंग स्किल ट्रेनिंग प्रोग्राम अमसु इरेंगबम विलेज की नुपी सिंगिदमक्ता होदोकी इरेंगबम विलेज की मियोय सिंगना थोरमदुगी मनुंग चना नाट की ओइबा जगोई इशै सिंगसु पांगथोकी थोरमदु पांगथोकपगिदमक्ता खुंजा सिंगना CRPF पु थागतपा फोंदोकी ngarang yaima I hospital amasung alumni DM College of Science 12 1996 and TDC 1999 silaga lemna mitlayengkre IDP amadi kumbi gi akoibada leiba cell gi phibam khara sokpasing su khangatlaga lemna cataract surgery tauki hauzik sanabagi pai koi gi senior sports journalist boyai ningthozamdagi amuk lobise Tarasuba MNCA Played Cricket Tournament की अरोइबा मैच था KCDO कोंगपालमदी IBSA इप्सा युनमलेकाईगा सानरगने मणिपुर क्रिकेट एसोसिएशन MNCA की मेंग मखादा ममांग चाही की नवेंबर तांग 23 की टीम 13 ग्रुपनी थोंगना खाइदुना मोइजिंग पब्लिक ग्राउंड थौवालमदी लाइरेंजम पब्लिक ग्राउंड चथरिबा तरासुबा MNCA Played Cricket Tournament की ngasi मोइजिंग पब्लिक ग्राउंड थौवाल दा सानकिबा अहानबा सेमीफाइनल मैच था KCDO कोंगपालना PSC खुयाथोंगबु विकेट मंगादा माइटिबा पीदुना फाइनल चंखिबने मैच असिदा PSC खुयाथोंगना टॉस ngamduna फील्डिंग खनखी अहानबा बैटिंग तौखिबा PSC खुयाथोंगना अपिबा ओवर 35 मंगादा विकेट निपान तुरगा रन 140 लौखी
Masigi paukhumda anisuba betting tokiba KCDO Kongpalna over kunmariga ball amada wicket manga khak turaga apiba target adu yauduna match asi mai pakhibane match asida KCDO Kongpan gi sanaroi mutum jodibana ball kunma panda outwaidana run yankhai lauduna man of the match ta khi Larenjam public ground sanakiba anisuba semifinal match ta IBSA IPSA Yunam Nekaina YAC High School bu wicket marida maitiba piduna finance changkhrai match asida YAC High School na tos ngamduna ahanba betting tokibada apiba over kuntra mangada wicket taret turaga run chamgani fu taret lauki masigi paukhumda anisba betting tokiba IBSA IPSA Yunam Nekaina over kunma palga ball mangada wicket tarukhak turaga apiba target adu yauduna match asi mai pakhibane match asida YAC High School gi sanaroi Abdul Rafiq na ball nifuma palda outwaidana run yankhai mathoi lauduna man of the match ta khi tha sigi tang mapanda Moijing public ground Thobal da sanagadoriba aroiba match ta KCDO Kongpal amadi IBSA IPSA Yunam Nekai ga sanaragani Kuntra mapan suba men's St11 polo tournament ki ngasi sanakiba match singda Tentha Polo Club Assam Rifle Polo Team A Assam Rifle Polo Team B mai pakre All Manipur Polo Association gi meng makhada tha sigi tang mari degi nupagi polo team kuntra mari na sarug yaduna Imphal gi mapal Kangjibung Polo Ground da no odd basis chathariba kuntra mapan suba men's St11 polo tournament ki ngasi sanakiba ahan ba match ta Tentha Polo Club na Eastern Student Club Nomaibunbu Panjan Mapan Mangada might be Pikibane Tentha Polo Club ki mai pakibi Banjal Singadu S Sadananda Madi P Bikas na Panjan Mari Mari Sanki Atopa Panjal Aduna M Abhigyan Sanki Match Sida Mighty Kiba Eastern Student Club Nomaibungi Panjal Singh Aduna A Kenny Ram I Sanjoy S Johnson K Prem Kumar Madi L Ravi Kantana Sanki Ani Subam Match ki sanakibada Assam Rifle Polo Team A na Nabun Mapan Polo Club Team A bu Panjal Taranithoi Sinoda Yamna Laksana Mighty Piki Assam Rifle Polo Team A gi Mai Pakipiki Panjal Singadu S Bonbon Namadi Riakat Ali na Panjan Mari Mari M Kumber na Panjal Ani Sanki Atopa Panjal Ani Aduna L Joy Kumar Madi K Sandra Kumar na Sanki Ahum Suba Match ki sanakibada Assam Rifle Polo Team B na Loyalapa Polo Club pu Panjal Taruk Mangada Mighty Pikre Assam Rifle Polo Team B ki mai pakipiki Panjal Singadu TS Prem Kumar Madi Naubona Panjal Ahum Sanki match sida mighty kiba Loyalapa Polo Club ki Panjal Manga Atuna L Abinas A Aboina Panjal Ani Sanki Atopa Panjal Aduna O Singlen Sanana Sanki bane Manipur Bihar ki makuta maithiduna Vijay Hazari Trophy plate ki runners up tahore Board of Control for Cricket in India BCCI gi meng makhada BCCI domestic season ki oina JSCA International Stadium Complex Ranchi da sanakiba Vijay Hazari Trophy plate ki aroiba match ta Manipur Bihar gi makuta wicket tarukta maithiduna runners up ta kibane match asida Bihar na tos ngamduna fielding khanki ahan ba batting tokiba Manipur na over nifu tarika ball mangada wicket loina turaga run chama pumapal lauki masigi paukhumda anisuba batting tokiba Bihar na over kuntra mathoi ga ball anida wicket mari khak turaga apiba target adu yauduna match asi mai pakhibane match asida Manipur gi sanaroi Phairoijam Jotin na man of the series ta khi KS Olenyai na ball chama ga tarani thoida run phumathoi lauki Manga Sub MNC Super Play Trophy gi ngachi sanakhiba match singda Manipur Police Sports Club Manipur Central Jail amati PCC mai koibi mai pakhre Manipur Cricket Association MNC gi meng makhada mamang sahi gi December tang kunma thoidegi team taramangan group ani thongna khaidutuna public ground Khangapok Sera Puramadi Model Higher Secondary School Oriental College ground sanapa hokhiba Manga Suba MNC Super Play Trophy gi ngasi khudai lampak tawthongna sanakhiba match sa Manipur Police Sports Club Manipur Central Jail na
Al Amin Lilongbo ran marfuda maitipa pikibane. Match asida Manipur Police Sports Club Manipur Central Jail to ngamduna ahanba betting tokibada apiba over kuntra mangada wicket mapan turaga rancha muhumputra nipan lauki masigi paukhumda anisuba betting tokiba Al Amin Lilongna over 35 ga ball marida wicket loina turaga ran marfutra nipan khak lauduna match asi maiti kibane. Match asida Manipur Police Sports Club ki Sanaroi Habibullah Ahmad na over tarukta wicket manga lauduna man of the match ta ki public ground khangabok sera purasana ki bam match na PCC mai koibi na PTCC pasoi part 3 bu wicket mapal da maiti papi ki Hozik makha tarakpa sanabagi paw pizari Indo Burma Road Sports Association IPSA Yumnam Laikai Chingama Thaki President Leima Pokum Chaubana Section 24(2) Clause C IPSA gi makhada mahake ayaba yaudana meeting pangthoklambada pangthoklamba chatnaroi loinana Haisnam Sarat Kumar bu IPSA MNCA General Elections 2025 ki official representative poina khalle hairi Nakalamromda Indo Burma Road Sports Association IPSA gi president na thaba Manipur Cricket Association ki nominee chanaba yaroi haina IPSA gi VP RK Maipaksana na promising the fongdorokli Yumna Laikai Lairembi Lampak to Laiba IPSA gi office to promising unabada Maipaksana na makata kibada January kun mathoi the pangthok na bathorang to riba Manipur Cricket Association gi general election ga mari lainana IPSA gi nominee khananaba haukiba December kuntrada secretary Khwarakpam Boy Elias Dev Kishorna managing committee gi mifam kokhi mifam aduda executive member taramathoi gi manung da nipan saruk yakhi president laktaba maramna vice president na preside toki mifam aduna cricket gi lam da khangat Kanglaba Hanagi IPSA gi captain Uramba RK Lokendrabu nominee oina thanana warep lauki laibak thibadi January amada president Leima Pokum Chaubana meeting ama kauraga atopa mioi ama nominee oina khalle Hanagi nominee chatnararoi haina memorandum ama thoraki president na January amada kaukiba mifam adu kwaram phadabana chatnaba yaroi president na kaukiba mifamna khankiba Haisnam Sarat Kumar bu MNCA na IPSA gi nominee oina laukat piganu haina makha taki IPSA Hana cricket team da forward captain Lokendra Buthara C and Mayam Yellow Likana, when I'm half Hare, Aluga, Narangi president memorandum, Mani Twins in Mapoina, at Tapama, Moina, talking to what Muema, nominee when a color represented when a immense that Hare have welcomed the Masi, best at interest, the Kanbadu when welcome the Masi Chanava Yaroi, Ake Lokendro represented when the MNCA, the Tabasi, Masina Achumbani, I served Marum represented when a Hare had Mr. Shaw Toiba, Adu Aranga, Wapamdi, Madu, Kumar, represented by the Shadi Tagi, memorandum, Adu Chanaba Yaroi. School Games Federation of India ki meeting makhada thasigi tang taruktagi taramatoi fauba Punjab ki Ludhiana da pangthokadoriba chahi 13 makha gi nupa masa amasung nupi masa gi humpumapan suba National School Games Championship ta judo masana da saruk yaruna ba Manipur gi nupa amasung nupi judo ka 13 official ani punna mioi 15 na sabati mamang asi Imphal gi Bir Kendrazit International Airport gi Punjab ki damakta Imphal thadokre and Sumobalamadi A Surjit Maitena Manipur team gi manager amasung coach oina lusingli Haukibatang marigi nungtil pung ohum khara henbada khongjom sangai khong khazing kalberta mioi ama wakal ta adana lerambadagi Thobal Hospital da layeng nana pukatpada laikidre hari asi bhakchang adu masak maming khangbang amdri fit manga gi inchi manga rom wangi mamai sangi oi thangba khazaida Shambru ani thungi camouflage jacket ama litli track pen ama setli hari kanagumba singna mioi asi masak maming khangdok nabagi damakta khongjom police station na contact tobiu hari Manipur Fire Service ta sanglaba matam chahi kunmapan fauba leading fireman ge soba thodang loramba S Amusona ikhang khanghodana January ki tang manga da leikidabada Fire Service Department ke officers sing amasung staff sing na waba fongdorakle mahakna miyam bu thadok tuna satkibadasi Fire Service Department gi wena soba ahoba ma lehoragani mahaki thawaina ingna chikna lairam lenda leiba warasanu imung manung na nanghori ba wabada susaruk yari haina Director Fire Service na thadurapa cherolosina fongdorakli Hauzik loisilakpada maruiba paw amuka hanna pizari
Popular government ama semada lamdam sigi miyam amadi MLA singna wakhalon manan satminaba mathau tai haina MLA KS Ibomsan haikre. Manipurda tangdu leitaba khara lakpa matamda madu thugaiba pamba kanagumba khara leirabra haina MLA Y Khemsana fongdokre. MP Dr. Angomsa Bimola Koijam Nangarangi Bom Pokai from the Satuna Yangshin Bada Security Force na Mafamadu Yona Sanction Bada Pen the Changhanda Bada Pen the Fongdokre. Amasung Saiton Nganu Konda Bom Pokai Duna Mioi and Soki Batodog Yanning the Bafongdok Tuna Mafam Kayada Wakat Kongzang Sanction Kre. Masigaloina nangasigi onadi ISTV News matang asida tension jari. Mideng tabiriba punamakpu amuka hana kurumjari.